Kanagumba mi amana nungairakpa matamda nangna mi adubu kalaktuna mi adugi phattanaba tawbadu fatte. Aikoina wakhal khanthaudabana mi amaga gi marakta lana lounabagi thaudok toina thoi. Masina maram oiduna imung manung amadi maru mapangi mari tanabasu yawi. Ningbu ninglabadi lambi ama hekta lei haiba pawro aduni hena report ki thaudo wasi. Hena report ki wakhalon asi. Haiba wakhalon singasi yawraba wari ahum khaktang thamjage. Hanba wari da matam amada khungang amada layamna ningjaba nupa ama leirammi. Mahaki yumlonabada marau masing yamna leiba nupa amasu mayum makai chauna saduna leirammi. Nupa aduna mahaki yumlonabadubu yamna kalakjarammi. Nongmatang mahaki matau gumna hingba ngamjarabadiko haiduna taksi sonduna leirammi. Adubu upai leitana mahangna ningjariba lai aduda pukning haksang luptuna matam lenba taram. Mahangna ningjaba lai aduda pukning chabyungna ningjaba aduda peladuna lai aduna nongma mahaki mamangda sap leblare aduga hairai he nupa nahaki lainingda I pelle. Nupa aduna lai adugi makhong konduna hairaklammi. Aigi yumlonaba sidagi aina saruk ani hena laihanbiyu. Lai aduna nahangna ningjariba thungjaro hek haibaga yumlonaba adugi marau masing mayum makai adugi saruk ani hena nupa aduna phangjarammi. Pelabra yare ko ai chatlage. Matungda su mahangna oiba fibam adugi saruk ani hena nahangna oiba oijar. Hairamlaga lai adu mangkhre. Yumlonaba nupa adudagi maran mathum saruk ani hena lairaba nupa adugi nungaijadaba amasu leijaram. Madudi nupa adugi fajaraba masang matau chung phiral chabaduni. Matau karamna mahangna mangondagi hengadagi haina wakhal amuk tauba horaklammi. Khanma makai khallaga nupa aduna yumlonaba nupa adugi makhongna ama yaudrabadi soinairagani. Adu oiba taragadi aina hena mangondagi helagani haibigi wakhal ama laklammi. Wakhal adu hek lakbaga nupa aduna yumlonaba nupa adugi makhongna ama lokthokpikho haina mahangna lai aduda ningjarammi. Mahangna sumna hek ningbaga yumlonaba nupa adugi makhongna ama mangkhirammi. Loinana mahaki su makhong animak mangkhirammi. Kalak mi haubana mangoinaraga wakhal mangluraba nupa adu mahaki yamlaba marau masing mayum makai marak aduda punsi chupa wana lenkhirammi. Ngasigi wari asigi wakhalonde kanagumba amana nungairakpa nangondagi hengalakpa matamda nahangna kalaktuna mi adubu mangnaba mahakpu nungaitanaba sinba adu phatte haibadu wari asida phongdokpani. Anisuba wari asidana matam amada sana saba nupa amana mahaki nupi amasung macha nupaga ingna sikna leirammi. Nongma nupa adu mafam marang khanghaudana laina amana naduna sikhirammi. Senthokpa nupa aduna laikhidraba matungda mahaki imung adu nongmagi lairaba awatpatana thallaba awaba phibam amada leiraklammi. Housing mama masagi oina leihoriba haibabu mama aduna siriba lik adu khaktang aihore. Upai leitraba nupi aduna mapuroibana aroiba oina sajaramba mahaki lik adubu masa nupada pitana tana sinarammi. Aduga hairaklammi ibungo nakhuragi dukanda lik asi yonthokluro. Masa nupa aduna lik adubu makhuragi dukanda puraktuna makhuradi yenghalammi. Lik adu munna yenglaga makhura aduna hairaklammi. Lik asi aihakna tanja sabada yonthokpikhrage. Haujiki oina sijiнаgadaba paisa khara puraga chatkhro. Aduga nahaksu aihaki sanagi dukan asida numit khudingi laktuna dukan phamba yauraro. Makhurana haibagi matungina masa nupa adusu numit khudingi oina sanagi dukan aduda laktuna thabak yaurammi. Mahangna sanagi thabag adu damai punana matam kuina thabag adu yaurakpana maram oiraga matam khara leiraga masa nupa adu sanagi maramda munna khanghairaba miyoy ama oiraglammi. Nongma mahangna mamagi lik adu puthoktuna yengluba matamda madu asengba sana nate arupani haiba khangba ngamlammi. Khudakta mahangna makhurada karigidamakta asengba wafam adu losinduna thamlibano haina hanglaklammi. Makhura aduna yamna mong hadana khumlaklammi. Karigumba wafam asi sana adu purakpa matamda haidoklurabadi namana sana ibu singnakhiba yai. Maduna maram oiraga aikhoigi mari asidasu akaiba oirakpa yai. Aikhoina wakhal tadabadagi amaga lana launabagi thawong toina thoi. Masina imung manung amadi maru mapangi mari tanabagi maram oihalli. Mi singi marakta lainariba mari asidi thajaba amasung nungsinabana yoktuna thamgadabani. Ahum suba wari asidana malemgi automobile industry masigi khwadigi sawba lamyanba moiriba Henry Ford ki punsigi thawdawamadagi aikhoina ngasi parama tamhausi. Ford Motor Company lingkhatkiba misaga moina mahang malemda khwadigi ina khunba amasung sakhanglaba miyoy ama oikhi. Mahaki T model automobile na malemgi chathok chasinda achauba yawol ama purakhi. Phare mayam mahaki punsigi thawdawadugi matangda mo khangminarasi.
ꯐꯣꯔꯗꯅ ꯃꯍꯥꯛꯀꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯗ ꯁꯤꯂꯤꯟꯗꯔ 9ꯒꯤ ꯏꯟꯖꯤꯟ ꯑꯃ ꯄꯨꯊꯣꯛꯄ ꯄꯥꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯃꯇꯝ ꯈꯔ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯔꯗꯅꯗꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯃꯁꯨꯡ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯏꯟꯖꯤꯟ ꯑꯗꯨ ꯍꯦꯛ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯣꯠꯅꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯈꯥ ताना ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯛꯂꯒ ꯐꯣꯔꯗꯀꯤ ꯃꯪꯂꯥꯟꯒꯤ ꯏꯟꯖꯤꯟ ꯑꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯔꯗꯅꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯏꯟꯖꯤꯟ ꯑꯗꯨ ꯃꯈꯥ ताना ꯊꯤꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯒ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯏꯟꯖꯤꯟ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯑꯃꯨꯛꯁꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ V8 ꯏꯟꯖꯤꯟ ꯁꯥꯗꯨꯅ ꯐꯣꯔꯗꯇ ꯎꯠꯂꯝꯃꯤ꯫ ꯏꯟꯖꯤꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯣꯔꯗ ꯑꯣꯇꯣꯃꯣꯕꯥꯏꯜ ꯀꯥꯔ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯀꯥꯔ ꯑꯣꯏꯈꯤ꯫ ꯐꯣꯔꯗꯅ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯇꯣꯛꯊꯣꯛꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯅ ꯊꯥꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯊꯕꯛ ꯑꯗꯨ ꯇꯔꯥꯏ ꯇꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯁꯤ ꯑꯩꯅ ꯃꯁꯤ ꯄꯥꯝꯃꯤ, ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯂꯝꯕꯤ ꯑꯃ ꯍꯦꯛꯇ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯍꯦꯅꯔꯤ ꯐꯣꯔꯗꯀꯤ ꯊꯧꯗꯧ ꯑꯁꯤ, ꯍꯦꯅꯔꯤ ꯐꯣꯔꯗꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ꯫ ꯃꯁꯤꯕꯨ ꯆꯦꯠꯅꯃꯛ ꯊꯥꯖꯕ ꯃꯤꯁꯛ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯐꯪꯅꯤꯡꯂꯤꯕ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯄꯟꯊꯨꯡ ꯑꯗꯨ ꯐꯪꯗꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯗꯤ ꯍꯦꯅꯔꯤ ꯐꯣꯔꯗꯅ ꯑꯣꯏꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝꯁꯤꯡ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯅ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯠ ꯕꯣꯛꯁꯇꯁꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕꯗ ꯄꯥꯎꯕꯤꯂꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯔꯣꯖꯦꯁ ꯅꯤꯡꯊꯧꯖꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫